ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯅꯧꯕ ꯂꯚ ꯁ꯭ꯇꯣꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯁꯣꯅꯤꯌꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯤꯕꯟ ꯈꯦꯇ꯭ꯔꯤꯃꯌꯨꯝ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯜ ꯑꯃꯅ ꯆꯦꯅ ꯄꯨꯟꯈꯤꯕꯅ ꯃꯇꯤꯛ ꯆꯥꯗꯦ ꯈꯪꯂꯁꯨ ꯅꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯆꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯆꯩꯅꯥꯁꯦ ꯈꯪꯉꯤꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕ ꯃꯍꯧꯁꯥ ꯃꯥꯅ ꯊꯃꯣꯏ ꯈꯨꯗꯤꯡꯗ ꯄꯤꯕꯤꯕ ꯈꯨꯗꯣꯜꯁꯤꯅ ꯑꯩꯕꯨ ꯆꯤꯡꯁꯤꯟꯈꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯥꯏꯀꯩꯗ꯫ ꯋꯥꯔꯧꯅꯨꯀꯣ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯅꯪꯁꯨ ꯑꯩꯒ ꯊꯦꯡꯅꯔꯨꯗꯨꯅ ꯉꯁꯤꯗꯤ ꯆꯩꯅꯥ ꯑꯃꯗꯤ ꯇꯟꯅꯧꯔꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯈ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯃꯛꯇ ꯈꯟꯕꯗ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯈꯤ꯫ ꯉꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯍꯧꯔꯦ ꯃꯥꯂꯦꯝꯁꯤꯗ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤꯃꯠꯇꯁꯨ ꯂꯩꯍꯧꯗ꯭ꯔꯦ꯫ ꯂꯩꯍꯧꯗ꯭ꯔꯁꯅꯨ, ꯀꯔꯤꯕꯨ ꯑꯃꯨꯛ ꯄꯥꯝꯂꯨꯈꯤꯅꯤ? ꯅꯪ ꯂꯩꯇ꯭ꯔꯕ, ꯅꯪ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯁꯪꯁꯥꯔꯁꯤꯗ ꯍꯦ ꯊꯋꯥꯏ, ꯅꯪꯁꯨ ꯆꯠꯈ꯭ꯔꯣ꯫ ꯃꯑꯣꯡ ꯃꯔꯤꯟ ꯅꯥꯏꯗ꯭ꯔꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤ ꯊꯥꯗꯣꯛꯂꯒ ꯄꯣꯊꯥꯅꯤꯡꯂꯦ ꯑꯩꯒꯤ ꯃꯄꯣꯛꯁꯦ꯫ ꯃꯁꯥꯒꯤ ꯃꯄꯣꯛ ꯑꯃꯗꯤ ꯄꯨꯟꯁꯤꯕꯨ ꯃꯊꯟꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯦꯟꯖꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯐꯃꯥꯡꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗ ꯈꯨꯅꯤꯡꯅ ꯁꯧꯔꯒ ꯇꯨꯃꯤꯟ ꯐꯝꯂꯤ ꯆꯦꯡꯂꯧ ꯍꯦꯟꯕꯗꯣ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯜ ꯂꯥꯛꯈꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯣꯟꯊꯔꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯊꯧꯅꯥ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯆꯦꯡꯂꯧ ꯍꯦꯟꯕ ꯐꯣꯟꯗꯣ ꯑꯣꯈꯠꯂꯦ꯫ ꯍꯦꯂꯣ ꯁꯣꯅꯤꯌꯥ, ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯕ? ꯉꯥꯏꯍꯥꯛ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯆꯦꯡꯂꯧ ꯍꯦꯟꯕꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯀꯅꯥꯅꯣ? ꯈꯔ ꯇꯞꯊꯔꯞ ꯇꯧꯅ ꯇꯞꯅ ꯑꯃꯨꯛꯁꯨ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯋꯥꯍꯪꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯒꯗ꯭ꯔꯅꯦ? ꯗꯥꯍꯦꯟ, ꯅꯪꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯋꯥꯉꯥꯡ ꯑꯃ ꯇꯧꯏ꯫ ꯁꯣꯅꯤꯌꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯦꯡꯂꯧ ꯍꯦꯟꯕ ꯆꯤꯝꯕꯥꯜꯗꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗ꯭ꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯈꯟꯖꯔꯤ, ꯏꯊꯟꯇ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯅꯥꯅ ꯇꯧꯍꯜꯂꯤꯕ? ꯅꯪꯅꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯅꯤꯡꯅ ꯇꯧꯔꯤꯕ꯭ꯔꯥ? ꯃꯗꯣꯝꯇ ꯋꯥꯍꯪꯁꯤ ꯍꯪꯖꯔꯤ꯫ ꯁꯣꯅꯤꯌꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯗꯥꯍꯦꯟ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯅꯪꯒꯤ ꯆꯍꯤ ꯑꯩꯒꯤ ꯐꯤꯔꯦꯞ ꯍꯣꯡꯂꯣꯏ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯅꯪꯕꯨ ꯎꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯅ ꯈꯧꯒꯪꯂꯕ ꯊꯃꯣꯏꯒꯤ ꯈꯧꯔꯥꯡꯕ ꯑꯁꯤꯃꯇꯪꯗꯤ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯆꯦꯡꯂꯧ ꯍꯦꯟꯕꯅ ꯈꯨꯝꯂꯛꯏ, ꯀꯣꯛꯍꯟꯒꯅꯤ ꯁꯣꯅꯤꯌꯥ, ꯑꯩ ꯃꯤꯆꯦꯟ ꯈꯛ ꯑꯣꯏꯔꯣꯏ, ꯃꯗꯨ ꯃꯐꯝ ꯃꯇꯝ ꯇꯟꯖꯥꯅ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ꯫ ꯁꯣꯅꯤꯌꯥꯅ ꯈꯨꯝꯂꯛꯏ, ꯋꯥꯔꯤꯗꯨꯗꯅꯤ ꯑꯩꯅ ꯆꯥꯛꯆꯔꯤꯕ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒ ꯃꯐꯝ ꯃꯇꯝ ꯇꯟꯖꯥꯗꯨꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ? ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯝ ꯌꯩꯊꯣꯛꯂꯤꯕꯁꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ꯫ ꯗꯥꯍꯦꯟ, ꯅꯪ ꯌꯥꯝ ꯁꯤꯡꯉꯤ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯏꯃꯤꯠꯁꯤꯅ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯀꯞꯅꯤꯡꯕꯒꯤ ꯏꯊꯛꯅ ꯋꯥ ꯉꯥꯡꯖꯅꯕ ꯊꯧꯅꯥ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯨꯔꯕ ꯇꯨꯡꯗ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯛꯏ꯫ ꯅꯨꯡꯍꯤꯡꯅꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯏꯃꯤꯠꯁꯤꯅ ꯎꯖꯅꯤꯡꯕ ꯗꯥꯍꯦꯟꯒꯤ ꯁꯛꯇꯝꯁꯦ ꯎꯕ ꯐꯪꯒꯅꯤ ꯅꯤꯡꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯍꯤꯡꯅꯕ ꯃꯄꯥꯎ ꯑꯗꯨꯗ ꯆꯦꯡꯂꯧ ꯍꯦꯟꯕꯒꯤ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅꯅ ꯊꯤꯟꯕꯒꯨꯝ ꯆꯩꯅꯥ ꯐꯥꯎꯈꯤ꯫ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯃꯄꯥꯡꯒꯜ ꯁꯣꯜꯂꯞ ꯇꯧꯕ ꯌꯦꯠ ꯊꯪꯕ ꯃꯤꯠꯇ ꯄꯤꯔꯝ ꯅꯥꯏꯅ ꯁꯤꯟꯊꯔꯛꯏ ꯇꯟꯖꯥ ꯏꯆꯥ ꯆꯥꯗꯅ꯫ ꯇꯟꯖꯥꯗꯨꯗ ꯆꯦꯡꯂꯧ ꯍꯦꯟꯕꯅ ꯀꯧꯔꯛꯏ, ꯁꯣꯅꯤꯌꯥ꯫ ꯁꯣꯅꯤꯌꯥꯅ ꯈꯨꯝꯂꯛꯏ, ꯀꯧꯕꯤꯔꯛꯀꯅꯨ꯫ ꯆꯦꯡꯂꯧ ꯍꯦꯟꯕꯅ ꯍꯥꯏꯔꯛꯏ, ꯌꯥꯎꯁꯪꯗ ꯑꯣꯏꯅ ꯂꯥꯛꯀꯦ꯫ ꯁꯣꯅꯤꯌꯥꯅ ꯈꯨꯝꯂꯛꯏ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ꯫ ꯆꯦꯡꯂꯧ ꯍꯦꯟꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? ꯁꯣꯅꯤꯌꯥꯅ ꯄꯦꯔꯤ ꯄꯦꯔꯤ ꯍꯥꯏꯔꯛꯏ, ꯄꯩꯁꯥ ꯊꯠꯄꯤꯁꯤꯡꯗꯨꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯛꯀꯅꯤ ꯅꯤꯡꯕ꯭ꯔꯣ? ꯑꯗꯨꯅ ꯏꯟꯈꯥꯡ ꯌꯧꯔꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯣꯛꯂꯒꯗꯕ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯗꯥꯍꯦꯟꯅ ꯄꯥꯝꯃꯤꯁꯦ? ꯆꯦꯡꯂꯧ ꯍꯦꯟꯕꯅ ꯁꯣꯅꯤꯌꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯏ, ꯁꯣꯅꯤꯌꯥ, ꯅꯪꯒꯤ ꯗꯥꯍꯦꯟꯅꯤꯅꯦ꯫ ꯄꯩꯁꯥ ꯃꯨꯟꯕꯤꯁꯤꯡꯗꯨꯗ ꯄꯩꯁꯥ ꯄꯤꯔꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯗꯤꯌꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯅꯥꯛꯇ ꯀꯔꯤꯒꯤ ꯊꯨꯅ ꯌꯧꯔꯛꯑꯣꯏꯗꯣꯏꯅꯣ? ꯇꯟꯖꯥꯗꯨꯗ ꯁꯣꯅꯤꯌꯥꯗꯣ ꯃꯃꯥꯅ ꯀꯧꯔꯛꯂ ꯃꯥꯜꯂꯦ꯫ ꯗꯥꯍꯦꯟ, ꯃꯃꯥꯅ ꯀꯧꯔꯛꯂꯦ, ꯊꯝꯂꯒꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯧꯔꯛꯀꯦ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯆꯦꯡꯂꯧ ꯍꯦꯟꯕꯗꯨ ꯃꯗꯣꯝꯇ ꯇꯨꯃꯤꯟꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯦ ꯄꯨꯟꯁꯤ, ꯅꯣꯡꯗꯝꯕ, ꯂꯥꯏꯕꯛ, ꯍꯦ ꯊꯃꯣꯏ, ꯅꯪꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯒꯦ? ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯊꯠꯄꯤꯗꯨꯅ ꯑꯩꯒꯤ ꯊꯤꯔꯕ ꯃꯄꯣꯛ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯅ ꯂꯩꯊꯠꯄꯗ ꯃꯐꯣꯟ ꯊꯣꯛꯂꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤꯅ ꯀꯔꯝꯅ ꯂꯦꯞꯂꯨꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯃꯥꯡꯗ? ꯑꯁꯤꯃꯛꯇ ꯈꯟꯕꯗ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯤꯅꯝꯗꯨꯅ ꯂꯣꯠꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯁꯤꯃꯒꯤ ꯄꯨꯡꯂꯣꯠ ꯂꯣꯠꯂꯨꯔꯒꯦ ꯈꯜꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯂꯔꯣꯏ꯫ ꯃꯥꯒꯤ ꯅꯨꯡꯁꯤ ꯂꯤꯆꯤꯡꯅ ꯀꯟꯕ ꯍꯦꯟꯃꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯂꯣꯠꯂꯔꯣꯏ꯫ ꯑꯃꯨꯛ ꯏꯀꯥꯏꯊꯤꯕ ꯍꯤꯖꯪ ꯃꯔꯨꯝꯗ ꯂꯦꯞꯂꯨꯔꯒꯦ ꯃꯃꯥꯡꯗ ꯏꯃꯥꯟꯅꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤ ꯄꯨꯗꯨꯅ꯫ ꯁꯣꯅꯤꯌꯥ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯅꯪ ꯑꯩꯇꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯪꯂꯥꯟ ꯑꯃ ꯃꯪꯖꯅꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯖꯗꯦ꯫ ꯑꯩꯅ ꯏꯁꯣꯔꯕꯨ ꯅꯤꯟꯗꯥ ꯇꯧꯔꯤꯕꯁꯤꯁꯨ ꯃꯁꯤꯒꯤꯗꯃꯛ
ꯑꯁꯨꯛ ꯋꯥꯕ ꯑꯁꯨꯛ ꯇꯣꯟꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯍꯟꯕꯤꯔꯝꯒꯗꯕꯒꯤ ꯁꯔꯨꯛ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯄꯣꯛꯍꯟꯕꯤꯔꯝꯗꯕꯅ ꯍꯦꯟꯅ ꯐꯔꯝꯒꯅꯤ꯫ ꯌꯥꯝꯗꯤ ꯏꯀꯥꯏ ꯉꯥꯡꯊꯣꯛꯈꯤꯕ ꯃꯤꯅꯝꯕ ꯂꯤꯁꯤꯡꯗꯨꯒꯤ ꯏꯖꯪ ꯋꯥꯡꯃꯗ ꯑꯣꯏꯔꯤꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯁꯛꯂꯣꯟꯁꯦ ꯃꯃꯥꯡꯗ ꯎꯠꯂꯨꯒꯗꯕ꯫ ꯍꯦ ꯏꯁꯣꯔ, ꯅꯪꯗꯤ ꯄꯦꯜꯂꯨ, ꯅꯪꯒꯤ ꯈꯨꯠꯁꯦꯝꯅꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ꯫ ꯆꯤꯡꯂꯧ ꯍꯦꯟꯕ ꯃꯊꯟꯇ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯕ ꯂꯦꯞꯇꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2ꯒꯤ ꯁꯣꯅꯤꯌꯥꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯈꯤꯕꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯐꯝꯂꯤ꯫ ꯅꯤꯡꯁꯤꯡꯂꯤꯕ ꯋꯥꯔꯤꯗꯨꯒꯤ ꯇꯥꯡꯀꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯅꯣꯛꯏ, ꯑꯃꯨꯛ ꯀꯞꯄꯤ꯫ ꯆꯤꯡꯂꯧ ꯍꯦꯟꯕꯗꯣ ꯃꯤꯄꯥꯏꯕ ꯃꯇꯧꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯣꯅꯤꯌꯥ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇꯨꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯈ꯭ꯔꯅꯤꯀꯣ꯫ ꯃꯤꯀꯨꯞ ꯈꯔꯗꯪ ꯀꯣꯟ ꯇꯧꯅꯗꯕꯗ ꯆꯨꯛ ꯀꯌꯥ ꯍꯧꯈ꯭ꯔꯕꯣꯏ ꯈꯟꯅꯔꯤꯕ ꯅꯪ ꯑꯩꯒꯤ ꯊꯝꯃꯣꯏ ꯈꯪꯍꯧꯗꯅ ꯂꯥꯞꯅꯈ꯭ꯔꯅꯤ꯫ ꯅꯛꯁꯤꯟꯅꯕ ꯌꯥꯗꯅ ꯂꯥꯞꯅꯈꯤꯕꯁꯤꯕꯨ ꯀꯥꯏꯅꯕ ꯀꯧꯒꯗꯥꯏꯅꯦ? ꯂꯨꯔꯤꯕꯗꯤ ꯑꯩꯕꯨ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯒꯗ꯭ꯔꯥꯅꯦ? ꯑꯩ ꯉꯝꯂꯣꯏ꯫ ꯍꯟꯗꯛꯇꯤ ꯆꯤꯡꯂꯧ ꯍꯦꯟꯕꯗꯣ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯊꯣꯛꯂꯛꯂꯦ꯫ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯁꯣꯅꯤꯌꯥ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯅ ꯂꯦꯞꯇꯅ ꯁꯤꯟꯊꯔꯁꯨ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯏꯃꯨꯡꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯆꯪꯂꯛꯂꯒꯗꯤ ꯃꯁꯥꯒꯤ ꯂꯦꯝꯖꯗꯕ ꯃꯇꯧꯗꯨ ꯏꯀꯥꯏꯖꯗꯨꯅ ꯁꯦꯝꯗꯣꯛꯆꯩ, ꯈꯥꯝꯅꯕ ꯍꯣꯠꯅꯖꯩ꯫ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯣ ꯂꯦꯞꯈꯤꯅꯕ ꯑꯗꯨꯕꯨ ꯑꯔꯦꯝꯕꯅꯤ, ꯈꯥꯡꯕ ꯉꯝꯖꯅꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯇꯦ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯔꯨꯃꯥꯜ ꯑꯃ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯆꯤꯡꯂꯧ ꯍꯦꯟꯕ ꯃꯁꯥꯒꯤ ꯐꯤꯕꯝ ꯁꯦꯝꯖꯤꯟꯗꯨꯅ ꯀꯣꯟ ꯔꯤꯁꯤꯞ ꯇꯧꯏ꯫ ꯍꯦꯂꯣ, ꯁꯣꯅꯤꯌꯥ, ꯐꯤ ꯁꯥꯗ꯭ꯔꯕꯣ? ꯁꯥꯗ꯭ꯔꯤ, ꯃꯃꯥꯅ ꯊꯧꯗꯥ ꯊꯥꯔꯛꯄ ꯑꯗꯨꯒꯤ ꯆꯠꯂꯨꯔꯤꯅꯦ꯫ ꯆꯤꯡꯂꯧ ꯍꯦꯟꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯣ, ꯐꯤ ꯁꯥꯕ ꯇꯟꯕ ꯌꯥꯗꯦꯀꯣ? ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯇꯜꯂꯣꯏꯗ ꯗꯥꯍꯦꯟ꯫ ꯁꯣꯅꯤꯌꯥꯒꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯁꯣꯟꯖꯩ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ? ꯁꯣꯅꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯣ ꯗꯥꯍꯦꯟ, ꯌꯥꯎꯁꯪꯗ ꯑꯩꯗꯣ ꯌꯨꯝꯗ ꯂꯩꯒꯗꯕ ꯃꯥꯟꯗꯤꯌꯦ꯫ ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯦ, ꯂꯥꯛꯑꯅꯨ ꯍꯥꯏꯕ꯭ꯔꯣ? ꯌꯥꯗꯦ, ꯂꯥꯛꯑꯣ, ꯈꯣꯡꯖꯣꯝꯗ ꯏꯆꯦ ꯍꯣꯏꯗ ꯂꯩꯒꯅꯤ, ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯑꯣ꯫ ꯑꯗꯣ ꯀꯌꯥꯅꯤ ꯁꯨꯕꯗꯨꯅꯣ ꯂꯥꯛꯇꯣꯏꯁꯦ? ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯈꯨꯝꯂꯛꯏ꯫ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯂꯥꯛꯀꯦꯗ꯫ ꯑꯁ, ꯄꯩꯁꯥꯗꯤ ꯑꯣꯈꯥꯛ ꯇꯤꯡꯂꯅꯤ ꯗꯥꯍꯦꯟ꯫ ꯍꯣꯏꯁꯦ, ꯇꯤꯡꯂꯒꯅ ꯇꯤꯡꯂꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯇꯩ ꯅꯨꯃꯤꯠꯁꯤꯡꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯗ ꯗꯥꯍꯦꯟꯅ ꯌꯥꯕꯤꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯁꯣꯅꯤꯌꯥ ꯃꯥꯒꯤ ꯈꯨꯅꯣꯛꯇꯨ ꯅꯣꯛꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯈꯨꯅꯣꯛꯁꯤꯅꯅꯤ ꯆꯤꯡꯂꯧ ꯍꯦꯟꯕꯒꯤ ꯊꯃꯣꯏꯕꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯖꯗꯕ ꯃꯈꯩ ꯅꯨꯡꯁꯤꯕꯒꯤ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯈ꯭ꯔꯤꯕ꯫ ꯆꯤꯡꯂꯧ ꯍꯦꯟꯕ ꯁꯣꯅꯤꯌꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯛꯏ, ꯀꯥꯏꯅꯈꯤꯒꯗꯕ ꯀꯨꯏꯔꯛꯇ꯭ꯔꯦ ꯈꯜꯂꯨꯕꯅꯔ? ꯀꯔꯤꯅꯣ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤ ꯉꯁꯤꯅ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯤꯅꯣꯛꯇꯨꯁꯨ ꯃꯒꯨꯟ ꯆꯥꯝꯃ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯣꯅꯤꯌꯥꯗꯤ ꯀꯟꯅ ꯀꯧꯔꯤ ꯐꯣꯜꯗꯨꯗ, ꯗꯥꯍꯦꯟ, ꯗꯥꯍꯦꯟ, ꯍꯜꯂꯣ, ꯇꯥꯗ꯭ꯔꯕꯣ ꯗꯥꯍꯦꯟ? ꯍꯥꯎ, ꯍꯥ? ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔ ꯃꯥꯜꯂꯦ ꯁꯣꯅꯤꯌꯥ꯫ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯦ, ꯀꯔꯤ ꯋꯥꯈꯜ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯀꯅꯥꯒꯤ ꯋꯥꯈꯜꯅꯣꯕ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯈꯨꯝꯂꯛꯏ꯫ ꯑꯦ, ꯀꯩꯅꯣ, ꯀꯅꯥꯒꯤ ꯋꯥꯈꯜꯅꯣ ꯀꯥꯏꯅ ꯇꯧꯔꯛꯏꯗꯨꯅ? ꯁꯣꯅꯤꯌꯥꯗꯣ ꯐꯔꯛ ꯇꯥꯔꯛꯏ꯫ ꯄ꯭ꯔꯤꯟꯁꯤꯅ ꯀꯔꯤ ꯍꯥꯏ? ꯍꯥꯏꯔꯛꯑꯣ, ꯄ꯭ꯔꯤꯟꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ? ꯁꯦꯡꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯁꯥꯎꯔꯞ ꯄꯦꯔꯞ ꯇꯧꯗꯨꯅ ꯉꯥꯡꯂꯛꯏ꯫ ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯈꯨꯝꯂꯛꯏ꯫ ꯑꯉꯥꯡ ꯃꯥꯟꯒꯅꯨ ꯁꯣꯅꯤꯌꯥ, ꯑꯩꯅ ꯍꯥꯟꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯗꯨꯅꯤ꯫ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯆꯤꯡꯂꯧ ꯍꯦꯟꯕꯗꯣ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯣꯁꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯑꯦꯅ ꯃꯥꯁꯨ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛꯄꯨꯗꯤ ꯁꯥꯏ꯫ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯥ ꯀꯥꯏꯅ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯎ, ꯀꯔꯤ ꯋꯥꯔꯤꯅꯣ? ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯦ, ꯃꯥꯕꯨ ꯃꯥ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯅꯪꯁꯤꯗꯤꯕ? ꯍꯣ, ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤꯌꯦ, ꯃꯈꯥ ꯇꯥꯔꯛꯑꯣ꯫ ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯍꯩꯃꯥ, ꯁꯣꯅꯤꯌꯥ ꯅꯪꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯣ, ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ, ꯂꯥꯡꯁꯤꯟꯅꯒꯅꯨ꯫ ꯑꯦꯛꯖꯥꯝ ꯋꯥꯠꯇ꯭ꯔꯦ, ꯃꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯧ, ꯑꯁꯤ ꯃꯉꯥꯏ ꯋꯥꯔꯤ ꯍꯥꯏꯕꯕꯨ꯫ ꯁꯣꯅꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯗꯥꯍꯦꯟ, ꯍꯅꯨꯕ, ꯅꯪꯅ ꯑꯩꯁꯦ ꯑꯉꯥꯡꯅꯤꯗꯤ ꯈꯜꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯁꯨ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯀꯔꯝꯅ ꯅꯨꯡꯁꯤꯅꯔꯤꯕ ꯊꯃꯣꯏ ꯑꯅꯤꯕꯨ
ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯏꯅꯒꯗꯧꯔꯤꯅꯣ? ꯗꯥꯍꯦꯟꯅ ꯄ꯭ꯔꯤꯟꯁꯤ, ꯑꯩ ꯁꯣꯅꯤꯌꯥꯒ ꯅꯨꯡꯁꯤꯅꯈ꯭ꯔꯦ, ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯣ ꯍꯥꯏꯕꯗ ꯄ꯭ꯔꯤꯟꯁꯤꯅꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯅꯪꯅꯁꯨ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ, ꯑꯩ ꯈꯪꯏ꯫ ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍꯩꯃꯥ ꯁꯣꯅꯤꯌꯥ, ꯃꯥ ꯌꯥꯝ ꯑꯉꯥꯡꯅꯤꯅꯦ, ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯈꯤꯕ ꯂꯩꯇꯦꯅꯦ, ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯂꯨꯅ ꯊꯣꯛꯇꯦꯅꯦ꯫ ꯃꯈꯣꯏ ꯑꯅꯤ ꯐꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯦꯞꯂꯝꯗꯦ꯫ ꯍꯣꯏ ꯐꯔꯦꯁꯦ ꯗꯥꯍꯦꯟ, ꯅꯪꯅ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯏꯟꯗꯣꯏꯅꯤ, ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨꯗꯤ ꯃꯤꯅꯝꯕꯤꯅꯨꯀꯣ ꯗꯥꯍꯦꯟ꯫ ꯃꯤꯅꯝꯂꯣꯏ ꯁꯣꯅꯤꯌꯥ, ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯈꯛ ꯌꯦꯠꯂꯣꯏ, ꯅꯪꯅꯕꯨ ꯅꯅꯤꯡ ꯊꯨꯡꯒꯅꯤ ꯍꯥꯏꯔꯕꯗꯤ ꯈꯥꯡꯉꯝꯗꯕ ꯑꯋꯥꯕ ꯀꯌꯥꯁꯨ ꯈꯥꯡꯖꯒꯦ꯫ ꯁꯣꯅꯤꯌꯥ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯕꯨ ꯈꯛ ꯋꯥꯍꯟꯅꯤꯡꯗꯦ, ꯀꯩꯗꯧꯅꯨꯡꯗꯁꯨ ꯋꯥꯍꯜꯂꯣ꯫ ꯑꯩꯁꯨ ꯗꯥꯍꯦꯟꯕꯨ ꯅꯨꯡꯁꯤ, ꯑꯗꯣ ꯌꯥꯆꯪꯂꯤ, ꯐꯣꯟꯁꯤ ꯊꯝꯂꯒꯦ꯫ ꯍꯣꯏ ꯊꯝꯃꯣ꯫ ꯃꯈꯣꯏ ꯑꯅꯤ ꯐꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯄꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ? ꯇꯦꯛ ꯁꯦꯀꯦꯟ, ꯃꯤꯅꯠ, ꯄꯨꯡꯖꯥ ꯃꯇꯝꯒꯤ ꯆꯦꯟꯗ ꯇꯥꯎꯊꯈꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯉꯩ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯔꯝꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯉꯁꯤꯗꯤ ꯅꯨꯃꯤꯠꯇꯨ ꯑꯣꯏꯔꯔꯦ꯫ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯒꯤ ꯊꯃꯣꯏ ꯏꯊꯛ ꯍꯧꯅ ꯊꯥ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯛꯄ ꯌꯥꯎꯁꯪ ꯀꯨꯝꯍꯩ, ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤ꯫ ꯆꯤꯡꯂꯧ ꯍꯦꯟꯕ ꯃꯋꯣꯟ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯈꯜꯂꯤ꯫ ꯆꯍꯤ ꯈꯤꯇꯪ ꯂꯤꯠꯁꯤꯜꯂꯛꯂꯁꯨ ꯄꯥꯈꯪꯅꯤ, ꯐꯥꯎꯔꯝꯒꯅꯤ ꯃꯥꯁꯨ ꯑꯇꯩ ꯄꯥꯈꯪꯁꯤꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯟ ꯑꯗꯨꯒꯨꯝꯅ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯃꯀꯥ ꯏꯔꯥꯝ ꯂꯥꯝꯗꯦ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯁꯤꯅꯤ, ꯀꯅꯥꯁꯨ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯨꯡꯗꯝꯈꯣꯜꯗꯒꯤ ꯈꯨꯕꯩ ꯑꯃ ꯂꯤꯊꯣꯛꯆꯕ ꯉꯝꯖꯗꯦ꯫ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯀꯅꯥꯁꯨ ꯉꯝꯗꯦ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯅ ꯅꯤꯡꯇꯝꯅ ꯄꯣꯛꯂꯛꯏꯗꯤ ꯍꯥꯏꯕꯕꯨ ꯃꯥꯅ ꯄꯥꯝꯖꯕ ꯑꯣꯏꯅꯤꯡꯕ ꯁꯛꯂꯣꯟꯗ ꯍꯤꯡꯕꯗꯤ ꯀꯅꯥꯁꯨ ꯉꯝꯗꯦ꯫ ꯆꯤꯡꯂꯧ ꯍꯦꯟꯕ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯆꯨꯞꯄ ꯃꯍꯥꯛꯄꯨ ꯁꯛꯎꯗꯕ ꯊꯧꯔꯤ ꯑꯃꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯊꯝꯕꯒꯨꯝꯅꯤ꯫ ꯀꯝ ꯆꯥꯎꯔꯛꯄ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯧꯗ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯉꯥꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯁꯥꯒꯤ ꯄꯨꯟꯁꯤꯗ ꯃꯇꯣꯝꯇ ꯅꯤꯡꯉꯝꯗ ꯆꯩꯖꯕ ꯅꯠꯇꯅ ꯄꯥꯝꯕꯩ ꯂꯩꯖꯗꯦ꯫ ꯆꯤꯡꯂꯧ ꯍꯦꯟꯕ ꯇꯨꯃꯤꯟ ꯃꯗꯣꯝ ꯁꯨꯝ ꯍꯧꯈꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯐꯨꯔꯤꯠ ꯈꯥꯎꯗꯨꯗꯒꯤ ꯃꯣꯕꯥꯏꯜꯗ ꯈꯤꯡꯂꯛꯏ꯫ ꯍꯣꯕꯦ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯔꯤꯁꯤꯞ ꯇꯧꯏ꯫ ꯍꯦꯂꯣ ꯁꯣꯅꯤꯌꯥ꯫ ꯁꯣꯅꯤꯌꯥꯗꯨ ꯈꯨꯝꯂꯛꯏ, ꯅꯥꯀꯊꯦꯟ ꯂꯥꯛꯆꯔꯤꯌꯦ ꯗꯥꯍꯦꯟ꯫ ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯈꯨꯝꯂꯛꯏ, ꯉꯟꯃꯜꯂꯤꯗ, ꯅꯪꯒꯤꯁꯦ ꯊꯥ ꯐꯥꯎ ꯊꯣꯛꯇ꯭ꯔꯤꯀꯣ, ꯌꯥꯎꯁꯪ ꯃꯩꯁꯨ ꯊꯥꯗ꯭ꯔꯤ꯫ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯤ ꯆꯪꯉꯛꯇ꯭ꯔꯤꯉꯩ ꯈꯥꯏꯍꯧꯔꯗꯤ ꯈꯨꯂꯥꯡꯈꯥꯡꯒꯤꯒ ꯄꯨꯟꯅ ꯐꯪꯅꯅꯕꯅꯦ꯫ ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯣ ꯉꯥꯏꯕꯤꯕ ꯇꯥꯔꯦꯅꯦ, ꯃꯩ ꯊꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯗꯤ ꯄꯤꯕ ꯉꯝꯂꯣꯏꯀꯣ꯫ ꯆꯤꯡꯂꯧ ꯍꯦꯟꯕ ꯁꯣꯅꯤꯌꯥ ꯐꯣꯟꯗꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯛꯏ, ꯗꯥꯍꯦꯟ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯁꯣꯅꯤꯌꯥ, ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯁꯣꯏꯗꯅ ꯎꯔꯒꯗꯕꯅꯤ꯫ ꯗꯥꯍꯦꯟ, ꯑꯁꯦꯡꯕꯔꯥ? ꯑꯁꯦꯡꯕꯅꯤ꯫ ꯁꯣꯅꯤꯌꯥ, ꯇꯁꯦꯡꯕꯗꯤ ꯑꯩ ꯅꯐꯝꯗꯒꯤ ꯂꯣꯠꯈꯤꯕꯗꯤ ꯄꯥꯝꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯐꯖꯅ ꯉꯥꯡꯅꯕꯤꯔꯔꯣꯏ꯫ ꯁꯤꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯌꯥꯎꯁꯪꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯗꯣꯏꯁꯦ꯫ ꯗꯥꯍꯦꯟ, ꯅꯪꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯅꯣꯡꯃꯇꯁꯨ ꯏꯅꯥꯛꯇ ꯂꯥꯛꯄꯤꯗꯦ꯫ ꯍꯣꯏ, ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯀꯥꯏꯗꯦꯗ꯫ ꯁꯣꯅꯤꯌꯥ, ꯅꯪꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ? ꯑꯗꯨꯗꯤ ꯅꯨꯡꯁꯤꯔꯔꯣꯏ, ꯁꯨꯡꯂꯥꯛꯁꯨ ꯍꯦꯛ ꯂꯥꯛꯑꯔꯣꯏ꯫ ꯗꯥꯍꯦꯟ, ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯤ ꯎꯁꯤꯠꯇꯕꯗꯨꯅꯦ ꯑꯩꯅ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯄꯣꯛ ꯆꯥꯛꯆꯔꯤꯁꯦ꯫ ꯏꯅꯥꯛꯇ ꯂꯩꯔꯝꯂꯗꯤ ꯅꯪ ꯈꯪꯒꯗꯕꯅꯤ꯫ ꯀꯤꯖꯈ꯭ꯔꯦꯗ, ꯀꯩꯗꯧꯗꯣꯔꯤꯕ ꯅꯪꯗꯤ? ꯉꯥꯡꯂꯛꯏꯕ ꯆꯤꯟꯕꯥꯟꯗꯣ ꯊꯨꯒꯥꯏꯗꯣꯏꯕ꯫ ꯁꯣꯅꯤꯌꯥꯗꯨ ꯃꯃꯥꯅ ꯀꯧꯔꯛꯂ ꯃꯥꯜꯂꯦ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯗꯥꯍꯦꯟ, ꯃꯃꯥ ꯂꯥꯛꯑꯦ, ꯐꯣꯟꯁꯦ ꯊꯝꯂꯒꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫